KAY Napsagi July Thagi Ching Kadai the Chat Krehaina, Sugunu Kendragi MLA K Ranjitna Fongdokre. MLA K Ranjitna Makhatana Hai, COVID-19 gi Waraba Matamasida, Manipur Miyangi PMG KAY Amadi, Napsagi Ching Matau Karamna July Thagi Ching Asi Manglibano. July Thagi Ching Manglibasigi Maramda, Department da Hangbadasu, Center na Kotaka Krehai, Masi Pirak Laroi Hai, Tautana Lady Haina, Maral Sike. Social and Cultural Association amadi Lamding Ilangbam Laikai Task Force na Sinduna, Numit Marini Chupna Chathagadaba, Social Service Scheme amangasi, Kangabo Kendra ki MLA o Surja Kumar amadi, Sangayumpam Jila Parishad ki member MD Hibzur Rahman Anina, Uchara Thaduna Hodokre. Nambol Kendra ki MLA na Mayrakpam Loken ki meeting Makada, Bisnupur District ki Nambol AC ki Manung Chanba, Mongzing Komang, Kanakong Maril Turel Kongnung Mongzing Komang Development Committee na Senduna Turel Kongnung ngasi tengkray. LJP State Unit ki General Secretary Kundrakpam Kanba Maitay amadi Dalit Sena Manipur ki President Joyriba Nongmaithem Sanjay Singh Anina Union Cabinet Minister Food Processing Industry Pasupati Kumar Paras MP Prince Ras amadi LJP National gi maruiba luchingba sing unaduna English ngani kungani thoigi angan basarukta pangthokadaba general election da LJP na achoba role ama loba ngamnana bagidama kupna khanakre. Wangkhem Kendra gi manung chanba Kiam Khong Ahanbi amadi Kiam Sifai gi yumthong chanipan romda ngasi Kendra asigi social worker Kharibam Jibanna chana thakna ba polam sing yenthokre. LKYDA Club COVID Warrior Team na Sindura District Administration Imphal East amadi CMO Imphal East ka puna kusham naduna Laifam Khunong Mayay Lekay LKYDA Club Multipurpose Hall ngasi 9 lakh suboy na COVID-19 vaccination program ama pangthokre.